ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯍꯃꯦꯗꯥꯕꯥꯗꯇꯒꯤ ꯄꯥꯏꯈꯠꯈꯤꯕ ꯑꯦꯌꯔ ꯏꯟꯗꯤꯌꯥꯒꯤ ꯕꯣꯏꯡ ꯑꯃ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯄꯣꯈꯥꯏꯔꯦ ꯄ꯭ꯂꯦꯟ ꯄꯣꯈꯥꯏꯕ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗꯒꯤ ꯀꯦꯕꯤꯟ ꯀ꯭ꯔꯨ ꯅꯨꯄꯤ 2 ꯌꯥꯎꯅ ꯃꯤꯑꯣꯏ 30 ꯔꯣꯝ ꯂꯩꯈꯤꯗ꯭ꯔꯦ ꯕꯦꯔꯇꯤꯛ ꯑꯦꯟꯗ꯭ꯔꯣꯖꯤꯠ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯀꯤ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯔꯦꯗꯤꯌꯁꯇ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯂꯦꯖꯔ ꯂꯥꯏꯠꯁꯤꯡ ꯁꯤꯖꯤꯟꯅꯕ ꯊꯤꯡꯈ꯭ꯔꯦ State asida popular government ama semnabagi matangda BJP Manipur Pradeshki President A Sardana Luchingba team amana party asige National President JP Nadda unanaba Delhi da thorang tawragaledi Maitai amasung Kukizo anigi marakta wakhal taminabagi fibam ama laklaba matungda Manipur da miyamgi mihutna lingba lengak ama thamnaba sentana hotnarakani hari Irangna maram oiraga handaki chahi asidasu low panba ngamdrabadi Manipurda chak tangba thokani haina Kokomi Farmers Wing gi kondana edi alangbamna phungdarakli Haukiba tang mapalda COVID-19 positive oibagi case ama state asida thengnakraba matung nauna positive oibagi case amasu thengnakre Amadi Arambai Tengolgi Army Chief Asem Kanan condition namate yaudana thadokadabani haiduna tongan ba mafamda wakat mafam chatakre